ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗ ꯃꯄꯥꯟꯒꯤ ꯑꯔꯪ ꯑꯔꯥꯛꯅ ꯗꯈꯤꯅꯥ ꯇꯧꯕꯤꯒꯅꯨ꯫ ꯏꯔꯤꯛ ꯂꯩꯃ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗ ꯃꯄꯥꯟꯒꯤ ꯑꯔꯪ ꯑꯔꯥꯛꯅ ꯗꯈꯤꯅꯥ ꯇꯧꯕꯤꯒꯅꯨ꯫ ꯊꯥ 19 ꯍꯦꯟꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯅ ꯋꯥꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯛꯀꯧꯕ ꯇꯥꯔꯕꯁꯨ ꯏꯆꯝ ꯆꯝꯅ ꯆꯥꯛ ꯑꯃ ꯆꯥꯃꯤꯟꯅꯕꯗꯤ ꯌꯥꯏ, ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯄ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥ ꯑꯣꯏꯅ ꯄꯤꯕꯤꯕ ꯍꯥꯏꯅ ꯀꯣꯀꯣꯃꯤ ꯋꯨꯃꯦꯟꯁ ꯋꯤꯡꯁꯀꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯋꯥꯏ ꯂꯩꯔꯤꯛ ꯂꯩꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯂꯝꯐꯦꯟꯗ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯆꯜ ꯏꯆꯦꯁꯤꯡ, ꯏꯆꯥꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯕꯅꯤꯅ ꯃꯈꯣꯏꯅ ꯁꯥꯖꯔꯤꯕ ꯃꯣꯔꯥ ꯑꯣꯏꯒꯦꯔꯥ, ꯐꯤ ꯑꯣꯏꯒꯦꯔꯥ, ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯄꯣꯠ ꯑꯗꯨꯃꯛ ꯂꯩꯕꯤꯔꯒ ꯆꯥꯛꯀꯧꯕꯤꯌꯨ꯫ ꯃꯁꯤꯅ ꯃꯌꯥꯝꯅ ꯑꯋꯥꯕ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯀꯣꯛꯀꯅꯤ꯫ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤ ꯄꯣꯠ ꯂꯩꯕ ꯃꯇꯝꯗꯁꯨ ꯃꯄꯥꯟꯒꯤ ꯒꯨꯂꯥ, ꯑꯊꯨꯝ ꯑꯍꯥꯎꯁꯤꯡ ꯄꯨꯕꯒꯤ ꯃꯍꯨꯠꯇ ꯂꯝꯗꯝ ꯑꯁꯤꯗ ꯐꯪꯕ ꯄꯣꯠꯊꯣꯛꯇꯃꯛ ꯄꯨꯔꯒ ꯆꯠꯄꯤꯌꯨ꯫ ꯂꯣꯏꯅꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯐꯪꯕ ꯄꯣꯠꯊꯣꯛ, ꯏꯌꯣꯡ ꯐꯤꯅꯆꯤꯡꯕ ꯗꯈꯤꯅꯥ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯍꯨꯠ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯔꯥꯡꯅ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯕꯁꯤꯡꯒꯤ ꯌꯨꯝ 8,000 ꯁꯥꯅꯕ ꯁꯦꯟꯇꯔꯅ ꯈꯪꯍꯠꯂꯛꯂꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯔꯨꯔꯦꯜ ꯗꯤꯚꯂꯞꯃꯦꯟꯠ ꯑꯦꯟꯗ ꯄꯟꯆꯥꯌꯇꯤ ꯔꯥꯖ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯕꯤꯅꯤꯠ ꯖꯣꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯌꯨꯝ-ꯀꯩ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯌꯨꯝ 8,000ꯀꯤ ꯑꯅꯧꯕ ꯌꯨꯝ ꯁꯥꯅꯅꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯐꯥꯏꯅꯥꯟꯁ ꯄꯦꯀꯦꯖ ꯑꯣꯏꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯋꯥꯖ ꯌꯣꯖꯅꯥ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯁꯥꯅꯕ ꯈꯪꯍꯠꯂꯛꯄꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯕ ꯏꯃꯨꯡꯁꯤꯡꯗꯒꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯊꯥꯕꯤꯔꯛꯅꯕ ꯈꯪꯍꯠꯂꯛꯂꯦ ꯍꯥꯏꯅ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯁꯦꯜ-ꯊꯨꯝꯒꯤ ꯄꯦꯀꯦꯖ ꯑꯁꯤ ꯄꯤꯕꯤꯅꯕ ꯇꯧꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯃꯦ 3ꯗꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯄꯨꯟꯅ ꯌꯨꯝ-ꯀꯩ 13,803 ꯃꯩꯅ ꯆꯥꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝ 4,964ꯅ ꯊꯨꯒꯥꯏꯈꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ 18,992 ꯔꯦꯖꯤꯁꯇꯥꯔ ꯇꯧꯈꯤ꯫ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯑꯦꯇꯦꯛꯇ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔꯗ ꯗꯣꯛꯇꯔ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗ꯭ꯔꯦ꯫ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔꯒꯤ ꯒꯟꯗꯔꯋꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯗꯣꯛꯇꯔ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:35 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯦꯕꯔꯁꯤꯡꯒꯤ ꯀꯦꯝꯞ ꯑꯃꯗ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯂꯦꯕꯔꯁꯤꯡ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯊꯕꯛ ꯃꯐꯝꯗꯒꯤ ꯀꯦꯝꯞꯇ ꯍꯜꯂꯛꯄꯗ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ꯫